Hose Moroi Pau. Mauda cold storage Sanana Bakaitoki Balpa Protara Nipan Henbaki Senfam Mong Sana Sijina de Haina, CBI Namapa Mangada Red to Takre. Sahihu Masida Modi government na awang nongpok awon ba mapurapangam le Haina, Donor Minister Dr. Zitendra Nafong Kre. Amade YTB Local Da Sports University na taba government ke sakot thawrang amat tapai kat payaru hari. Kurumjari ISTV pau mieng tabir ba sumutaram nokjari hojima pungi ba pau sahi karagi mamangda mauda alu amadi atai chana thakna ba polam sing liduna thamnaba lupa crore tara nipan hena changna sengot kiba cold storage sama ngasi fawba thabak hobangam daba amadi sengot sagat pagi thabak chathari ba adu mawong sade haibagi chingnaba leibadagi ngasi ayupung nipan makhai dagi hongna CBI lamfel na cold storage aduga mari leinaba mafam manga red chathaba hokre ISB News na tongan ba source dagi phangba pawgi matungina red chathariba mafam aduna maugi cold storage leiriba mafam cold storage adubu chalaina bagi damak bank tagi loan lokiba Associate Action for Progressive Development Society Pongmai Colony Sangakpham UBI Thangal Bazar gi office ani amasung UBI Khoyathong gi office ni red chathaba adu loidriba maramna kari che chang phagat khibagi amade kari phangkhibagi haibadu hauju fawagi oina kupna khangba ngamdre UBI dagi lolo ina lupa crore tara nipan hena laukiba NGO aduna kari maramgi damak chahi kuina changhanduna cold storage adu thabak hobangam dabano amadi sariba construction adu quality control tawbra haibasi chingna ningai lei haiba campaign lakpadagi ngasigi rate adu chathaba oiramgani haibagi thajaba leiri panba yai mau potato farm dagi putorakpa alu liduna thamnaba mafam leitabadagi ban blockade lakpa matamda pattuna mangkiba amadi mau da leiba passion fruit industries ki raw material sing asigi damak maru oina cold storage ama thamba mathau tai haina lamdamadongi miyam amadi entrepreneur sina takshinduna lakpadagi Manipur government na NEC amadi atopa funding agency singa khusamnaduna cold storage asi linkhanaba mamangi government na warip loba leikhibani Sahihu Masida Modi government na awang nongpok awon ba mapurupangam le haina Donor Minister Dr. Zitendra na Fongdu Kre. BJP Manipur Pradesh na sinduna ni taipa to tekla ba party asigi office ta pangtho ki ba center ki BJP na luching ba government asigi sahihum surak pagamari leinana sabka saath sabka vikas ki thorom da Fongdu ki bani. Thorom da Chief Minister N Biren party asigi President MP KSS Babananda Social Welfare Minister Nemcha Kipgen Attai Minister Parliamentary Secretary MLA Amadi Party Luching Basing Susarukya K. Dr. Zitendra na Center da Paliba BJP na luching ba government asina chahi ohum asida India masung awang nongpok lamdam da awon ba mapurupangam lambi thong human resource nupi angangi hakshel mahi masing yauna hiram kaya da awon balakle awang nongpok state sing hena sakhona ba akhan ba mieng changduna ahong ba amala khale lambi thongi phibam phagana ba honare mamangi palamba government na awang nongpopu mirai birambadagi awang nongpoga si phibam soklambani resource marang kaina leiba lamdamasi sakhatlaba matamda India pumba sakhatkadabani haiba Prime Minister gi wakhalo lasida ngasidi awang nongpok sakhatlambi da mangjil thaba oirakle haike 21 मार्च को ब्लॉकेड खत्म होगा ये बात भी हमने कही कि हमारी सरकार बनेगी ब्लॉकेड खत्म होगा पत्रकार पूछते थे क्यों कैसे हम कहते थे इसलिए कि इसके पीछे भी राजनीति है देयर आर पॉलिटिकल इंटरेस्ट व्हिच वांट टू डिवाइड दी सोसाइटी एक लेस देन 1 वीक ब्लॉकेड खत्म हुआ और उसी तरह अभी सरकार को बने हुए सिर्फ 2 महीने हुए 2.5 महीने और मणिपुर स्पोर्ट्स यूनिवर्सिटी का जमीन का भी इशू अब सॉल्व हो गया Chief Minister N Biren na telaba tha niroma sida hana leiramba problem kaya government asina lusinba ngamle mara setba government ama leiraba matamda miyam gi thabak tawbu ngamgani lambi thongi phibam phagathanba ingsolusungani kunithoi fawbada mipung khudingmak afaba ising thaknaba phanganaba thamliba pandam mai paknaba honagani miyamna hainingba thagatningba wafam leirabadi party gi office ta ningthokaba nimit khudingi mahut minister leba pokpa nimitta works minister sagolse nimitta social welfare minister irai nimitta education minister thangji nimitta agriculture minister nungthilpung anidagi mari fawba unaba yagani hairi akura leirba punamaksibo sabka sath hingba sapananba ingminaba
मागी फिलोसफी दुनी आई कोई न तंगदबस अदुनी कोई within 2 months to in the 10-15 days 40-45 days कोई न corner जरी से मागी मतुंग इन्ने बुलाना मागी commitment मायाम कना को मना government से न सर से थुमन बरा बिले न तरुण से थुमन बरा थुद में यारो ये कोई दी please be ready my team I'm telling you it is my request please be ready to speed up कुछ एक सब इस दिखे ना speed up तो दो यारो कोई मसी करी किनो है ना नरेंद्र मोदी जी ने कोई दब हम कुछ challenge में तो रमे बा to the whole peoples of Manipur माना challenge में तो रमे बा निमित सही तरह मांगा the last की कांग्रेस को मैंने टोबुंग हम दबो the my government will do within 15 months न माना commitment न माना जवाब हम किलेंगे YTV local da Sports University na taba government ki atokpa sa thorang amata paikat pe yaroi Sports University ki damak kathok ki lam sing mapu sing da amuk hanjin biro haina 44 YTV local Land Owner Association na government ki pungning sangshile Manipur Press Club ta pangthokpa pau gi bifam amada association ki secretary kai Sham Manihana pi ki ba lam sing Sports University sana na ba pi ki bani atopa project ki damak pi ki banate Government na Sports University mafam asida saroi daba oirabadi miyam na katkhibal lamsing mapu sing da condition amata yaudana handokadabani hairi amuk phamna ahong ba ma la ani haini nungai ba koi tone tawjakhibani adubu kai ko ba ko da khangba ngamdaba ko khangla ga su ma do haini daba ground ma da ke hiti sport university se ase saroi daba gi mohong ma da la hai and the Saroi ba where the equity lumpy kibaki consent hectare lam singasi lamapu ama waina asi dore tawjabani happy ayaba consent asida pijatibani aduga kaigumba sport university as harabanina yiki ke dorge amu tamdai koina pamdari de masi ekoi ikuta handok piro aduga atopa development ama de koi patak pe yaroi haide se koina ngak kanbagi hajabanate Haikam Dingoga ing solusgani taradagi khangnaduna luhongani haina thajaba piduna mari leina rakhibi nupi ama hundopire haina ngarang mairapai singna khurkhul da leba mayumda chalubada tati tawoina changalakidaba thawong khunjok hanbi apunba mairapai lupna kana yaningdaba funglor khre Manipur Press Club ta pangthokpa paugi bifam amada lubasigi advisor ke magi sanana miyamgi thabak tawgani haina MLA oiraba mi amana nupi singbu hanthana yengba yaningde Miyamgi thabak tawgani hairabadi asengba achumba tawbiu maki mathakta aingi oiba chap chaba wayan chathabiu haire Laina mai hepaga thadatlaka sa manana khongul na lai het padalo upul thakta upul masa ki madalo kela lamaga mana Manipur gi seva kamai to kadori ba aduga ma se aidi MLA da bogda design to ba ma punsi super bole pa yadana ba Manipur prasa gi seva to bangam da oisano ba hausi akhoina pamja ba haiba se maira pai gi site gi pamja ba haiba si asumara za bisar to bidana ain gi mateng logidana law and order gi mateng logiraga asubara bisar to biro isa gi punsi kan biu nupi gi punsi kan biu asikaktani man haizani Hidamasda Chief Minister na asengba wayal tawbiu haina victim oiribi nupi asina phongdokle Hoji ki oina di BJP sarkar na palak pase yamna phajana pale hoji CM na hairi ba achumba chatkadabani aranba thinggadabani corruption lairoi na mayam hairi aduna hoji aina CM na su aigi pause dum tajaramani na khalle aduna asengba achumba bizar tawbirakani na khalle Handak pangthokkiba board council amadi CBS ina loba exam da mai paklaba wangwei maiki da leiba Mahirui Singh Okpagi Thoram ama MSU Imphal West District Committee gi miyeng makhada MSU Wangwei Brass na sinduna lagliba June 13 ta Wangwei Kechel Community Hall da pangthoklagani board ki oina chada humudra council gi science stream da chada humudra gi mathak arts amasung commerce gi oina chada humphumanga gi mathak CBS gi oina class 10 amasung 12 ta chada marphumanga gi mathak ta phangduna mai paglaba Mahirui Singh na tang 13 fawbagi manungda form pisilakpa yagani hari hauzi aten me brand lobjari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor sort padagi producing attaba hakchang
ꯆꯣꯛꯊꯔꯕ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯥꯏꯔꯞ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯥꯡ ꯁꯤꯟꯅꯕꯤꯌꯨ Irujo Coaching Institute, Tesampa to Tomlekai behind Bhagyo Hotel. Admission opens for class 11 science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irujo Coaching Institute, Tesampa to Tomlekai behind Bhagyo Hotel. Contact number 8131025634. Saiji TMT bar से latest German technology season अदुना state of art factory Guwahati na puthok chabani masigi bar से han basundokpa product oibana calling zade taken day mapangul kali amadi amaga hazin behele masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Delicious cookies from Likla Bakery. Come and join Comprehensive Concept Schools Bro. Break matong na maya mutaram nokchari. Rain Forest Club Tamenglong na Kulumdai Subasam Rifles ka kusam na duna chathar khiba World Environment Day thauram Tamenglong Indoor Stadium da makhal mathel gi thorum kaya ga loina na lusin khre thorum adu da DC Tamenglong Armstrong Pame Kulumdai Subasam Rifles ki CEO Chinmaya Verma Forest Officer Ice Gonmai su sarugya ki DC Armstrong Pame na Tamenglong District asi Forest ki area khwaidagi yamna leiba district amani Manipur gi atai district singa sangdamna bada district asi jum cultivation tobagi sangsu yamna wangi Tamenglong gi yumthong khudingmak umang kokthok laga lau panai thawong asi makhata na sahi tara amaga chatharabadi Tamenglong gi hauzik leiriba phibam asi uba phangneroi maramaduna umang kokthok pa leptuna ngak senba tangai phadi haiki Sayola masjubna pangtokhiba tongan ba choi hen tanabada makong mathang taraba singda mana mathum su yenthoke jagoi isegi thorum su pangthoke World Environment Day ga mari leinana M suna tongan ba mafam singda pak sanna haira pambi makal kaya thakre M sugi President Manjit Sarang themna malem gi mahoksa gi khal kaitharakliba se ngasigi mirolna mengkhatpada awaba amadi oiragani Handak Sahigi United Nations na piriba Connecting People to Nature haiba theme asida M sunasu numitini chupna thoram pangthoktuna umang wamang kananaba using thabani haike Ideal Girls College Akampat Pishum Chinga Machada leiba mairoi singi ningsing khubam Hairi Pok Haikruching Langthaba Lep Makalekaida Haira Makal Chahumlum Thake Ngarang World Environment Day ga mari leinana Bharatiya Janata Yuva Morcha Manipur Pradesh na sinduna Wangu parking dagi wangu chitek leikai fawbagi lambi nakalda u chara kayamarum thakre Borayangbi Government Upper Primary School gi mahire amadi oza singna Borayangbi thongkhonggi akoibagi phibam lu nan thamnanaba lam tu sengdokpaga loinana school asigi akoibada u chara sing thakre Mahusagi khal kaidana thamnasi akoibagi phibam ngakminasi lamlaki sa ujek hat patoklasi pat tural kanminasi haiba kholawga loinana Kumbi Sandong Government Primary School gi mairoi singna Kumbi sing saibidagi hauraga Kumbi Bazar fawba khongsat amasat kre khongsat adu loiraba matung class 1 dagi 5 fawbagi manungda leiba mairoi singi lai yekpa sangdamnaba masu pangthoke SCRT gi makhada numit marini sathagadaba continuous comprehensive evaluation gi matangda workshop ama Oinam Government High School da hokre Howdopagi Tharamda School asigi Headmaster S. Sanatomba, ZEO John 4 and Candidate SCRT gi OSD Dr. Y. Nandini Susarugyake. Jam College Teachers Education gi Assistant Professor K.S. Dinesna Resource Person Oina Wangang K. Nambol Kendra gi Manung Dalaiba Nambol Laitonjam Ward number 5 ki Ezena PDS ki Makhada Cheng Yendaba Yaukide Amadi Suna Yen ki Hari. Ezen M. Sunitana, Kanagumba Karana Mabulan, Ohana Bahonabani, Handak Nauna, Ward number 5, Amadi 6 ki Ezen, Ani Togna Kaidok Basida, saying Kaidokna Bahona Basida, Matam Karadi Chanke,
मदुना चेंग असी खर थेंथन येनबनी लाइटोन जमे लेकाई मार्केट सेट येनफम थोप चेंग येली हाइखे जेल मन पिछलक्तबदगी अखोय नकन तौना दिसेवदा चलगा तौरे जेल मन चिंग पिरक्तियेना अइना हुरान चिंथि करिम तौगिबा लेते इसारा फंगिबा चिंग देखाई कुंथा तनि सिजु पुलप मयाम ममांग थम्मी मणिपुर ड्रामाटिक यूनियन सिंधुना सोरो खाइबम ललित की सामा कुनमंगा सुबा मपक कुमोन थौरम यूनियन असिगी होल दंगनंग पांगथुखरे थौरम अदुदा यूनियन की प्रेसिडेंट ए खिरगोपाल अमदी ललित की इमुंग मनुंग सु सरुक याखे लेकिद्रबगी मफम दा मियामना हाइकल लेक तंबग लोइनना ललितना इरंबा माइनुपेमचा डायरेक्ट ओइना फोंखे डॉक्टर अथोकपम खोलचंद्रना डायरेक्ट असि मसक ताखे तुंगदा एस केशोरामना डायरेक्शन पीबा ललित की माइनुपेमचा प्ले उठखे पंडित दीनदयाल उपाध्याय की चाही चाम सुबगी मपोक कुमोन थौरम गमरी लेनना नुमिर हुमनी जथरकपा बनाना फाइबर की ट्रेनिंग प्रोग्राम कोंथा हलुप लोइसिनख्रे थौरम अदुदा उप प्रधान एस हुरचंद्र डब्ल्यू प्रेसिंग अमसुंग बीजेपी वेवर सेल की कन्वेनर एल सरोजिनी शर्मसु सरुक याखे सिंगामथक यंग लर्नर्स क्लब पिसुम चिल्ड्रेन पार्क कंस्ट्रक्शन एंड डेवलपमेंट कमिटी अमसुंग गो ग्रीन ग्रुप सिंगामथकना पुनः सिंधुना वर्ल्ड एनवायरनमेंट डे गा मरी लेनना सिंगामथक यंग लर्नर्स क्लब न कोनबा मफम सिंगदा उ थाबा होख्रे हौदोपगी थोरमदा सिंगजमे केंद्र की एमएलए की लोइनबी अमदे एनवायरनमेंट डिपार्टमेंट के ऑफिशियल सिंगसु सरुक याखे थौरम की सरुक अमा ओइना अंगांग सिंगी लायेकपा चांगदमनबा अमसु पांगथोके उ थाबगे थौरम असि चयोल अमा चुपना चथगनी हारि हौजे अमुका नातेन बब्यान चलौजरे इंडिया की अहानबा नेशनल अवार्ड दी गवर्नमेंट ऑफ इंडिया न पीबा Silver Dew. Makal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupa Marol Loktak Industry, Industrial State, Takiel da contact of you. Heart operation listing tara mangagi mathakta pangthokraba world class heart transplant surgeon Dr. Ajay Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makhal makhagi heart operation Sky Hospital da pangthok charagani angangi di OT amasung hospital charge free oigani loinana Dr. Ajay Kol gi heart surgical OPD gi kudong chaba leijagani akupa marol gi damak Sky Hospital gi reception da tanabi Kung gidi tatapis college di, mama cuma pun kuning jam mana, yo cuma ngaroi pista salah benar. Aduh cuma takta superlink footing offer me amun piri sih. Tas electric drum nusin, bagum na yo disin bayar. Dudi, sana lagi mau yang nusin bayar Bhai Gurudas Group of Institutions Sangrur Punjab na students ko dima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokwa institute ni Hello Doctor. ISTV na sagol sen kudi ni nundang walang pung taruk tap matam na sanduk sa ba live phone program ni lagli ba tang pan sagol sen nimita Dr. T Vilasini Devi MD Ops and Gynecology asina guest doctor odi topic na nupi na ngang miron bada thengna bo kung ki basing hai ba asini adom na call to bir kada ba phone number 2442336 break matung lumyam bo amukan taram nokchere World Environment Day ga mari lainana Manipur State Legal Services ki miyeng makada Legal Aid Clinic hauribina sinduna environment amasung legal haibasida thorom amangrang pangthokre thorom aduda advocate PS Binodini amasung S Gordas na resource person oina wangangke Marpu Taruk Suba Battalion CRPF na sungarang World Environment Day gi thorom lamphel patalaiba battalion asta pangthokhe thorom aduda commandant Kalyan Singh na luchingduna battalion gi manung amasung mapanda uchara sama hena thake hari Science Club and Students Legal Literacy Club Jiribam Higher Secondary School na su sinduna World Environment Day gi thoram pangthoke
थोरमदुदा स्कूल असके प्रिंसिपल ओइरंबा एस मनिटोन हौजे प्रिंसिपल ओइरिबा एल रंजित कुमार SDPO Jiribam RK Charles Senior Divisional Officer Dr. M Kamesu Sarukya ke Tharomasi Sarukam Oina School Gya Koibada Uchara Kayamarum Tabaga Loinana Mairo Singi Essay Competition Amasupang Toke People for Endeavor for Social Change Zamadi Hill Cross English School Nasu World Environment Day Githoram Kamranga Jiribam the Pang Toke Howzik Maroi Pamuk Mauda Coasters Tana Bakaito Kibalupa Kotara Nipan Henberg Senpam, Mawong Sana Sajina de Haina CDI Namapa Mangada Red Chatakre. Sahi Humasida Modi government na awang nongpok awon ba mapurupang Haina Dona Minister Dr. Jitendra Napongdo Kre. Amadi YITB Lokola Sports University na taba government ke sakot thorang amatapaikat payaroy hari. ISTV Paumiyang tabir ba singgom kahana kurumjari.